Lamdamasigi Native People Singi Oiba Ahanba Convention ngase Makhan Khulda Pangthokre Narco terrorist Singi Mayokta Puna Lepminaba Haibi Yauna Tongan ba Warep Khra Amasu Lokre Tongan ba Kanglu Furup Kaya Gimyui Singna Saru Yaraga Pangthokiba Ngasigi Convention Lokiba Warep Sing Adudi Kuki Kulai Paiba Singa Chathanariba Su Abrogate Toba Manipurdagi Assam Rifles Lauthokiba Census Pangthok Tringaida NRC Update Toba Manipurgi District Khudingmaki District Headquarters Singda NPCM की consultative meeting की committee की मिफम पांगथोकपा करिगुम्बदा NPCM की मिहुत सिंगना मियाम की दमक चंगसिलकपा इहो कयादा लेंगांगना अकी अखंग नत्रगा चैथेंग कया पिरकपा मयाम पुना थेंगनमिनबगा लोइनना लेंगाकपु सौगत्तबा Karigumba matamda lengakna laukalakpa thaurang amagi makhada aikhoibu makhoigi langda thudanaba NPCM gi member khudingmangna lengaktagi lapthokna leiba makhal amatagi external aggression lakpa matamda aikhoi punna thengnamina loinana matam aduda kari paikhatkani haibagi poram pomet punna yatminaba chahi khudingi ngasigi numit June 2 asi Native People's Day haiba pangthokpa Narco terrorist Singh Mayokta Punna Thengnamina ba amadi NPCM gi mihut kangbu ama khangatuna aikoina thengnariba awa ana sigi matangda India gi mipum khudingda lengak pairiba Union lengaki minister singda khanghanaba Delhi chatuna press conference na chingba pangthokpaga loinana tangai fadrabadi India gi mapalaibakta chatuna maruoiba malem gi organization singda aikoina thengnariba problem sing marik chumna thamba haiba warep singa si yauri Convention aduga mari lainana NPCM gi convener Asang Kasarna hai ngasi Makhan Khulda convention pangthokliba sigi maruoiba pandamde lamdam asigi Native People singda singnarakliba singasi amato oina punsinaduna thengnaminaba haibani NPCM hairiba lubasi maitei amadi nagagi CSO singna pullaga sembani committee asi mapanga leiba committee amani haibasi ngasigi convention asina mayek sengna taklei Ngasigi khana naina basida mayamna recommend tawriba maru oiba point ahumdi Kuki Kulai Paiba Singa Chathanari Basu asi abrogate toba lamdam asidagi Assam Rifles lauthokpa amadi NRC update toba haibasini Kuki Kulai Paiba Singa Chathanari Basu gi agreement asi leiramdrabadi hauzik lamdam asida thokliba irang asi thoklam loi haina mahakna fongdoki Mahakna makatana hai ngasigi convention asigi matungda starasigi district headquarters khudingmakta hauzik aikhoina mayok nariba issue sing asigi matangda tangkak naina consultative meeting sing pangthokani loinana NPCM na choba thodang lauraga hauzik lamdam asida thokliba issue sing asigi matangda naga amadi maitei furuki legislator sing yuiba joint consultative mifam ama athuba matamda phamgani Mifam asigi matungda committee asigi mihut singi team ama New Delhi da satuna committee asina pukatliba point singa say Prime Minister amadi Union Home Minister da pishin gani haina mahakna makataki Native People Committee na hojik lokhakadaba thabak ado ngasi nainabada mayamna recommend tawriba thabak point sidi yamna maru oiba point ahum hana haijabada su abrogation tawba masi number 1 ni number 2 the removal of Assam rifle Assam rifle se ekhoigi soil digi lothokpa ahum subada updation of NRC se update tawba haibasini adugi makha mu tabada maru oina ngasi Manipurda external aggression external forces mayamna Native people sing the onna tainaraga lairiba punamak asigi tamakta aikhoi ngasi Native People Convention ase strengthen tawraga maitega nanga punna leminaraga mase thenaba haibasigi pandamda ngasi People Convention se panthokpani mase panthokiba matungda aikhoi every district headquarter of Manipur dasu tangkat naina semlaga consultative meeting mathang chatharaga district laiba akhoi Native people indigenous people sing the awareness piba adugi census ki NRC ki updation matangda aduga su gi matangda aduga present conflict Manipur se kramaina thokibno haibase ngasi su si leiramdaradi conflict se tholamoi Unified Response Haibathim da Native People's Committee Manipur NPCM na sinduna pangthokiba convention aduda hanagi IRS officer K. Timothy Zimek, Manipur University ki Law Department ki SOD Dr. Y. Premananda, Demographer Dr. R. K. Narendra Madi, Indira Gandhi Tribal University ki Assistant Professor, Homen Thangzamna Resource Person Wena Saruyaki. Juris Abon Maya Madi Asem Prince na Moderator Weraga Pangthokiba nga sigi convention aduda, Ching Amadi Tamgi CSO Mayra Paibi, Village Sibamadi Intellectual Kayana Saruyaki. Of sushi mayam punna yabirabra
mayam na yabirabanina masima pass tawri hedan lawzarage ba ani subada Manipur dagi Assam rifle lokthokiba mayam yabiraba aduga ahum subadana NRC updation tawba habisima sumayam yabirabra mari subada Manipur ki district singi headquarters singda koi NPCM gi consultative committee mifam pangthuoga mafam dugi awana gi issue ke age matang da khanan naina ba haidan lobjeri ba wari ba sisu mayam yabirabra